Atangna amuk makha tarai. Aina torokpasu yengo. Aigi punsigi ahanba nungsibadi nangni. Aroibasu oigani haina. Aina wasaki. Oisu oigani. Nang kaurabo. Ha? Thabal farab ahing kaya tumdana. Ibani na thabal yengminakiba. Nang kaurabo. Machilda aduk punga ngangjarabasu Santlengi thamoida atangi nungsibana imai cholabani. Panglaroidaba nungsiba amagidamak angaubi oiribi Santleni. Kaurage khankraba. Haukraba punsigi wari kyabu. Ningsinglakle ngasidi. Thamoi kange khanbasu ngamdre. Sontharakle thamoisu. Sintharakle miludagi pirangsu. Santlen kapna kapna. Maisa langduna ta leiraba punsi sida nangna aigidi urum oigani khallubani. Maichakta khangliba aigi mapuksigi nangna nonglik oirakani haina asa tawjakhibani. Adubu pumnamak tayonare ngasidi. Nangga thingnarubana aina ngasi awaba tajabani. Ubu phangdaba thamoi amabu ka hina thajaruba aitana kapjabani. Angang machagum hikna kaplakli fast food ta famlamba mayamdusu Santlengi matauda yengnarakle. Atangna Santlen se kapkanu se mi loina yengnarakle. Santlen mapi teitroklaga kapti ai kapti. Makhoi ani ngaihak tumin lainai. Santlena matam se thengkrani satnaba tawrase mina ukraga wakhallana khankini khajiktada. Atangna kanana kari wakhal khangadoriba. Santlena harabasu phatrabasu nangse inau nupi nupane. Atangna mikhubi. Santlena haujikti engonda mingaudo kawbagi nangi hak laitre. Maite ekhoi chanabi mingau thabo khangjin bifai. Aise natai ma oirabani. Asi hairaga Santlen phuk hogatuna prap thoki. Upai leitraba amagum Santlen na chatkibadu yengduna lehawi. Atangsu nupa oijei haijabagi wani. Santlen na warau na chatkiba adudadi kaptaba ngamlaktre. Milu pirang sintha makok adu pairaga mamaidu makhada nonthaduna hik launa kablai. Kapna amuksu machinda soli. Mikhubi karigumba nang seigi oiba phangloidaba oirabadi ngasigi tarbang palsida aina hingbagi kanaba karino khongthang amakak soibagidamak aibu atu warauba aigi nungsibase nangtagine mikhubi kanagumba amatagi khak oiba yaroi nangna ngamlabadi inghodagi nathaiduna chatnabo hono aisu angamba honaduna nangbo aigi oinaba honagani madu ngamdraba nangi namang maktada nangna chingnariba hakchangse manghanba ngamni haibase nang kaugano punsi asena hinglima makhaidi aigi nungsibase kanagumbi amatagi mafamda sinavadi oithoktabani nangsu matam amada soidana khanglakani aina kari tawba ngambage haibado matamduda nang namit pena yengu numitugi numidangi matamni ngasi haujik mikupsi fawwa atangna luhongbagi matam lepnabagi ayaba loyada pidri numit lepnagadabadi hayengni chatludre nupa mayumnina mina wa matak thangadoribani luhongbagi matang sidadi nupa mayumdi nupi mayumna haibaduta tawgadabani do mapa macha makhoi ahum pulap punna phaminaduna wari sari atangna aidi haribasini hayeng chatpadi chatlo aduga luhongbagi numiti lepakpa yaroi loyana atang nang wakhal khajikta khalune ahal oiraba namana pa aikhoigi khalo aikhoina nupa mayum haibadu oirubanina aikhoina luhongbase toksi haiba yaroine atangna karigi yadabano moina luhongba pamlagana sanarugi muhut Santlen oina hongse ayo baba hoinasu asengba wari libiyu sini haibado asengba khanglaga moi wa chawna ngangba ngambra yenge loya Rita da yengi Ritana tablapna machabu themlai Ritana yengoya tang haujikti pumnamak haukrabane aisu pakpana tambadagi tare bemana koi ani kyam nungsinajaba bemana nangbu kayada khanjaba nangnasu bemabu kayada nungsijaba adubu yengoi nungsinaba ngaktana thungnaba nate aikhoisu bemado nungsi mau oige mangol kaduna mabu haijarurage haina phau khanki adubu isornadi bemabu yumsigi mau oyu tamlamdre nang wakhal tawnei bungo atangna ima ai Santlen yaudana hingba ngamloi ima kainaba ngamloi karigumba namduna luhongba thoklaba luhongba numitugi mamdok mayaida ai sikiniye Ritana ibungo hai dene nangba yengo aikhoigidi ichasibu kayano ne ningol piba nang nathantane pumnamak laibakini khandoklasine sananu do yumsigi mau amani haiduna
ꯌꯨꯝꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯝꯈ꯭ꯔꯕꯤꯅꯤ ꯁꯥꯟꯊꯂꯦꯟꯕꯨ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏ ꯃꯅꯥꯎꯅꯨꯄꯤꯅ ꯆꯦꯜꯂꯕ ꯅꯨꯄꯥ ꯑꯃꯗ ꯀꯅꯥꯅ ꯂꯩꯔꯛꯀꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯑꯇꯥꯡꯅ ꯁꯥꯟꯊꯂꯦꯟꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕ ꯁꯥꯟꯊꯂꯦꯟꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯕ ꯁꯅꯥꯅꯨꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯔꯤꯇꯥ ꯀꯞꯂꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯁꯅꯥꯅꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯠꯈꯤꯕꯗꯨꯔ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯌꯨ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯆꯦꯜꯂꯨꯕ ꯆꯦꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯪꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇ ꯃꯝꯗꯣꯞ ꯃꯌꯥꯏꯗ ꯁꯤꯗ꯭ꯔꯤꯉꯩꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯤꯀꯨꯞꯁꯤꯗ ꯁꯤꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯤꯇꯥ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯗꯨꯅ ꯊꯥꯡ ꯄꯥꯏꯔꯒ ꯃꯊꯟꯇ ꯊꯤꯟꯖꯟꯖꯅꯕ ꯊꯧꯔꯥꯡꯖꯔꯤ ꯑꯇꯥꯡꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯦ ꯊꯥꯗꯣꯛ ꯂꯣꯌꯥꯅ ꯃꯃꯥ ꯊꯥꯡꯁꯦ ꯊꯥꯗꯣꯛꯎꯁꯦ ꯔꯤꯇꯥꯅ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛ ꯇꯣꯛꯄꯗ ꯑꯩꯈꯣꯏꯗꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯂꯨꯍꯣꯡꯂꯒꯅ ꯑꯃꯨꯛ ꯅꯆꯥꯅꯨꯄꯥ ꯁꯤꯕ ꯄꯨꯝꯅꯃꯛꯁꯦ ꯎꯗ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯊꯋꯥꯏꯁꯦ ꯊꯥꯖꯔꯒꯦ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯈꯥꯝꯂꯤ ꯑꯇꯥꯡꯅ ꯏꯃꯥ ꯇꯣꯛꯑꯣꯁꯦ ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯦ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯥꯡꯁꯨ ꯀꯞꯂꯛꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯐꯅ ꯀꯟꯅ ꯐꯨꯔꯕꯁꯨ ꯀꯞꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯅ ꯉꯁꯤ ꯀꯞꯂꯤꯕꯁꯦ ꯃꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯦ ꯍꯥꯏꯕ ꯔꯤꯇꯥꯁꯨ ꯈꯪꯂꯝꯃꯤ ꯔꯤꯇꯥꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯗꯨꯅ ꯔꯤꯇꯥꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦꯍꯦ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯣ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯂꯁꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯝ ꯇꯧꯒꯅꯤ ꯏꯖꯠꯀꯤ ꯃꯇꯥꯡꯗ ꯂꯥꯛꯂꯦ ꯅꯪ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯃꯧ ꯁꯅꯥꯅꯨꯒ ꯂꯨꯍꯣꯡꯉꯨ ꯃꯁꯤꯅ ꯑꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯁꯨꯝꯅ ꯑꯇꯥꯡꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯦ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯦ ꯍꯤꯌꯥꯡꯒꯩꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯦꯗꯣ ꯁꯅꯥꯅꯨꯗꯤ ꯇꯨꯡꯒꯤ ꯈꯟꯗꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯅꯔꯦ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯜꯂꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯀꯂꯛꯄꯦꯅ ꯅꯣꯛꯆꯔꯤ ꯑꯁꯣꯝꯗꯅ ꯑꯇꯥꯡꯗꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯅꯔꯛꯂꯦ ꯅꯨꯃꯤꯠꯇꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯊꯥꯕꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯍꯧꯁꯥꯗꯒꯤ ꯁꯥꯟꯊꯂꯦꯟ ꯊꯥꯕꯜ ꯌꯦꯡꯕ ꯑꯗꯨꯃꯛ ꯄꯥꯝꯖꯔꯛꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯟꯊꯂꯦꯟꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯊꯥꯕꯜ ꯐꯔꯕ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯏꯪꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯕꯨ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯥꯏꯔꯕ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯂꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄ ꯐꯥꯎ ꯇꯥꯗ꯭ꯔꯦ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ ꯐꯅ ꯀꯨꯏꯅ ꯈꯤꯡꯉꯤ ꯑꯗꯨꯕꯨ ꯁꯥꯟꯊꯂꯦꯟꯗꯤ ꯇꯥꯗꯦ ꯁꯅꯥꯅꯨꯁꯨ ꯐꯣꯟꯗꯨ ꯑꯗꯨꯝ ꯈꯤꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯆꯦ ꯂꯩꯇ꯭ꯔꯖꯥꯠꯂ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯔꯛꯏ ꯁꯥꯟꯊꯂꯦꯟꯅ ꯐꯣꯟꯗꯨ ꯑꯣꯛꯄꯒ ꯇꯟꯖꯥ ꯍꯦꯛ ꯆꯥꯅꯔꯦ ꯐꯣꯟꯗ ꯁꯥꯟꯊꯂꯦꯟ ꯇꯞꯂꯞꯅ ꯀꯔꯤ ꯂꯩꯔꯦ ꯑꯇꯥꯡꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯦ ꯏꯕꯥꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯍꯤꯡ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯍꯤꯡ ꯑꯣꯏꯔꯦ ꯁꯥꯟꯊꯂꯦꯟꯅ ꯑꯇꯥꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯝ ꯀꯥꯏꯍꯧꯔꯤꯕ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯃꯛ ꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯃꯩꯆꯥꯛ ꯇꯠꯇꯅ ꯄꯤꯔꯤꯁꯤꯕꯣ ꯑꯇꯥꯡ ꯄꯟꯕꯗꯒꯤ ꯁꯅꯥꯅꯨꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯨꯝꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯇꯥꯡꯅ ꯑꯩꯁꯨ ꯅꯐꯝꯗ ꯌꯦꯠꯂꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯤꯈꯣꯕꯤ ꯑꯩ ꯅꯪꯒ ꯀꯥꯏꯅꯔꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ 이바니 그다이드노 ꯆꯠꯈ꯭ꯔꯁꯤꯕ ꯁꯥꯟꯊꯂꯦꯟꯅ ꯑꯇꯥꯡ ꯇꯨꯡꯒꯤ ꯈꯜꯂꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯎ ꯌꯥꯔꯔꯣꯏꯗꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯒ ꯄꯩꯁꯥ ꯈꯥꯡꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯋꯥꯕ ꯄꯤꯗꯨꯅ ꯄꯨꯟꯁꯤꯕꯨ ꯅꯤꯟꯗꯥ ꯇꯧꯕꯒꯤ ꯃꯍꯨꯠ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯣ ꯃꯁꯤꯅ ꯅꯪ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤ ꯁꯅꯥꯅꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯏꯁꯣꯔ ꯃꯥꯁꯦ ꯐꯠꯇꯤ ꯐꯠꯇꯦ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯁꯦ ꯅꯝꯗꯨꯅ ꯍꯦꯛ ꯀꯥꯏꯅꯍꯜꯂꯤ ꯑꯇꯥꯡ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯊꯂꯦꯟ ꯀꯞꯂꯛꯏ ꯀꯞꯂꯤꯕꯗꯨ ꯀꯅꯥꯁꯨ ꯇꯥꯈꯤꯗꯅꯕ ꯍꯥꯏꯗꯨꯅ
makhutna masindusu mensinjari mache kappa uraga Sananugi thamoida karigumba khara phaurakpagum tawrai atangna mikhuve kapkano se nangna kaplaga aigi thamoi se uba ngamde nang kapkano Santlena atang ai nangonda khuiramduna haijari nang kasi haiba numitsidagi ibani haukraba warisido kauthokno aisu kauthok pumnamak manglani khandoklase nangna karigumba matungda ingonda call tawrabasu nang aigi oiba warigi oirabadi tawrano hojikti nangi aigi wari leitre ibanigi wari loire Sananugi maram luhongbagi maramgi matangi oirabadi tawro yai maduna tawadi tawrano atangna mikhuve Santlena nangna asumna call tatana tawrakpa karigumba Sananuna khangkravadi nungai kiroi luhongamdagi pukning nungsibagi mathakta amu hena pukning nungsikini adugane atang ai nangonda request amatangdi tawjage atangna hairo Santlena haukiba punsida nangna aibu tasengna nungsiba makta oirabadi nangna luhonglaba matung aigi inaunupi Sananubu luna chana nungsina tawbiyo ko maadi aiga manadabani angang oibagi hongnabi ungangda ngangbani mana ngangbada nang saubalo ko aidi Sananu se aigi thawaidagi su hena nungsise mana wabado ai yengba ngamboy mana wabado aingondasu chaina fawgadoribani masimaknani numituda ina nanga party chache haibada yakidabasu atang Sananugi thamoi kaikini khanbana ai numituda nangna hayo yakidabani ai asumna oirakani haibadi khankidiye asi haiduna Santlen amuka hena kapkhalai atangna Santlen kapkanuba nangna kaplaga ai thamoi se puba ngamde Santlena ai kapde phare thammo aina haikibadudi nang kaubigano maduna nangna aibu nuksibagi kudolni khanjarage phare thamage ko Santlen phone tu phat kakthatlaga pena kapchai Santlen gi amak payawdraba thamoi nungdagi chentharakliba pirang aduna ngasidi patraba Sananugi thamoido khara khajik chamthokibagum tawrakli manungda changdaba makai Santlen famduna kapli ing laukraba purnima thajagi mangalsu ngasidi Santlen gi thamoida maisa fawrakpagum tawre kapjaba natana karidi tawruni mama atombi gi michai kaya khanglabasu amukta ngasigum thamoi shokna machena kappa Sananuna amukta ukidri senglaba machegi thamoi khanglakpa mikupsida Sananu ngasidi ningamdaba chaina fawrakpagum tawri adubu karidi tawgani semdokpa yararoidaba onthokpada oiraroidaba khongpham amamamda lepnakhre asumna luhongbagi numitsu nongmagi naksilakli atangdi nungsibada ngawre masagi thabak ama thokadawre haiba fawba kawre ngawchatnaduna leire chak isingni thinungaina chakhidaba kuirakle masasu sathina sokchille asomdana Santlensu thamoidu khoirang khoisaunabana pikthali machi ungduna tuminna kappasina magi heinabi oirakli Sananugi mamangdidi adumak harau nungaibagi sakpamda leinaba honajaba aduga mathanta leiragana kappa masidani Sananuna hena thamoi sokchariba machegi ningba kaiba thamoi sokpagi matawna ngasidi Sananu khangledo magi khongthangsi lale haiba ma khaktagi ningba thungnaba honabada nungsina thamoi anibu lapna hanba thugai biba pumnamakse khanjilaga Sananu pendaba ningamdabana pikthalle amuksu khalakdaba nate luhongbase karamna thugai sigi haiduna luhongbagi numitti
asum yausilakle nupi mayum nupa mayum barton chanakre atangi luhongba yaunaba Jena Sundara amadi Yankarshu laktuna leirare numidangi matam oirakle atangi imung manung sak chanaba thorang tauri Ritana bungo noi dadado chak charasi hairu chodana amta Yankarna oi machaubi Yankar mayambabu kauba thokirami Ritana chak chasebu yagadori bra khangje taurise Jenana masu khara kaukthokpa tamlage haidi adum khanjinduna leira male Ritana ai yengbaga ngamdre magi matause Jenana ibungona phau asumain tawre Santlendi kari oiramgani Ritana mapunsigi hek nungaiba phangjadrabani bemado piklingaidagi hauna mama atombiduna otpa yabo otpiduna laklabani haujikta wakhal khara tarakbani mama tona pharaknaba matamsidana amuk manaw nupiduna otpiba aine khanjiluraga sananu busu sauninglibani kaidawrugano haidana tumina leithokpagi wani Jenana machegi nupabu mulani haina muliba angangdo khara dingamlabani iche nupa phaba ngamlibase pawar kayam pairamlani khalodana sekhin jokoi che Ritana aishu pumna makhangine atombigi machaga oire pukningse ichingbu chinglaribani da Jenana hoida phatta phatraga ada pulab hek itaigana koyani laklaga leiraro sidana matai manaw thokpa leijani Yankarshu mayambagi kada changlai atangdi Yankar changlakpado tade laptop ta Santlengi photo yengduna leiri Yankar mayambana tauribadu yengtadi yenglagi haiduna tumina yengli ahanba yausang hawba numitta sumangda fi ilaga post tawbagi video du yengi atang mathanta nokchai numidang thabal jongbagi video dusu amuk yengi sangsargi awaba ngaktang kawbagum tawi atangi thamoise Santlengi tanawrabi maithong ubasida screen duda amuksu nali amuksu mathanta haijai asuk yamna nungsibi nangse nungsina thadokpa tare ko asi hairaga atang noklamba minoktu pirangna mahut sinkiduna kapthorai Yankarshu pumna makhangi mayambana matai mabu kayam nungsijage haiba tin yotuna mit bisinduna laknaraba thamoi anisina khanglamgadaba chaina do khallubada Yankargi thamoi dasu chaina fawbugum tauri mayamagi mataudu yengba ngamdraduna fat changchili Yankarna dada chak charasu lao mapidu sat ithoklaga atangna noi charuro ai chaningdre Yankar changsinduna atangi nakta famtaraga kaino dada na taurisiba khoina hek lakpadai dada na chak charise amura anirak tangairi lohongam daisida nasado yengba yadreba nokfe tauraga atangna ai chaningda tawbaneba Yankarna kaigi chaningdabro ngasidi chadaba yaro atangna chokthie chalo nang chathoro ai tumningeba asi hairaga atang onthoktuna tumki ngangnaringai Jena sukarai Jenana kainone he kauba sakhiba misu kumaktrisiba Yankar isau langlap o chak charoi haye Jenana angang malida ko atang nangse kanadabada nasa wahalidubu karigino ha se hogaluse atang buchingi aduga makha tarai kanadaro nangna saurisibo ha nangna hunger strike taurisibu kari maramgino kari demand gino ba chara helaga nathantani ko wadauba atang khumde tumina adumak lei Jenana atang lao Jenana haibadagi atang dandigi oina hogatlaktuna chak chai chakhom ahum phana chade yengkhiba amada adumak mit yeng thamli mahausadi atangi langjaba matautana yumse umnin nillibani ngangmandana mama fau taningdaduna sauribani nokpa kheba amuk toiba loibani adubu haujikti pumnamak mangkhre tayonare walan su ngangkhidre maithongda nungaibagi mamisu amata takhidre do nongma haukibana luhongbagi numitsu yausilaklei luhongba hayeng tangairaba numitki numidangni thabak amadi thoklabanina atangi yumdasu khangna chanaba mayamna umnin hek nilli atangdi mayamna langbasu yaudi tumina adumak marai ngasi haiba numitse loikrabadi hayengdagidi atangi anawba punsi ama hauragani ahing sisu loikigadaba pungja khara kakta ngaire Santlen amadi makoi anigi nungsi wari safam oikiba makoigi uwa pochai paifam khwaigi mathak thangba floor duda kakhatli
ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯈꯤꯕ ꯐꯟꯁꯥꯡꯗꯨꯗ ꯐꯝꯊꯩ꯫ ꯁꯥꯟꯊꯂꯦꯟꯅ ꯇꯣꯏꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯃꯐꯝꯁꯤꯅ ꯋꯥꯔꯤ ꯂꯤꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯊꯧꯗꯣꯛꯁꯤꯡꯗꯨꯁꯨ ꯃꯤꯠꯃꯥꯡꯗ ꯇꯔꯪ ꯇꯔꯪ ꯊꯣꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯑꯇꯥꯡ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣꯈꯣꯡꯅ ꯀꯞꯊꯣꯔꯛꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯇꯨꯝꯊꯗꯅ ꯁꯥꯟꯊꯂꯦꯟꯕꯨ ꯅꯤꯡꯁꯤꯡ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯇꯥꯡꯅ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯋꯥꯖꯈꯤꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯃꯁꯥꯗꯨ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯍꯩꯅꯤꯡꯗꯅ ꯎꯔꯦ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯇꯥꯡꯒꯤ ꯃꯥꯏꯊꯣꯡꯁꯨ ꯉꯁꯤꯗꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯑꯇꯥꯡ ꯕꯣꯔ ꯖꯇ꯭ꯔꯥꯒꯤꯗꯃꯛ ꯐꯝꯈ꯭ꯔꯦ꯫ ꯑꯔꯥꯡꯐꯝꯅ ꯇꯧ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯇꯥꯡꯕ ꯎꯪꯗꯨꯅ ꯃꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯤꯇꯥꯁꯨ ꯂꯣꯟꯅ ꯀꯞꯆꯩ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯟ ꯄꯥꯔꯇꯤꯅ ꯕꯦꯟ ꯈꯣꯡꯂꯛꯏ꯫ ꯈꯣꯡꯂꯛꯂꯤꯕ ꯕꯦꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯑꯇꯥꯡ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯑꯇꯥꯡꯒꯤ ꯃꯇꯧꯗꯣ ꯀꯅꯥꯁꯨ ꯌꯦꯡꯕ ꯉꯝꯅꯗꯦ꯫ ꯄꯨꯔꯥ ꯃꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗꯅꯤ ꯑꯇꯥꯡꯅ ꯂꯩꯔꯤꯕ꯫ ꯑꯍꯜ ꯂꯃꯟ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯗꯨꯅ ꯀꯩꯅꯥꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦꯗꯣ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯊꯪ ꯃꯊꯪ ꯇꯧꯔꯗꯨꯅ ꯃꯥꯝꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯂꯛꯇꯨꯅ ꯂꯨꯍꯣꯡ ꯐꯥꯟꯗ ꯑꯇꯥꯡ ꯐꯝꯂꯔꯦꯗꯣ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯩꯅꯥꯁꯨ ꯊꯣꯔꯛꯂꯦ꯫ ꯀꯩꯅꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯩ ꯂꯥꯡꯈꯠꯅꯔꯛꯏ꯫ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜꯇꯅ ꯂꯨꯍꯣꯡꯐꯝꯁꯦ ꯄꯨꯝꯅꯤꯟ ꯅꯤꯜꯂꯔꯦ꯫ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤꯁꯨ ꯃꯥꯝꯗꯣꯞ ꯃꯌꯥ ꯌꯧꯔꯛꯂꯗꯨꯅ ꯑꯇꯥꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯂꯔꯦꯗꯣ꯫ ꯑꯇꯥꯡꯗꯤ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯐꯥꯎ ꯀꯨꯞꯇꯅ ꯐꯝꯂꯤ꯫ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯐꯝꯂꯤꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯤꯇꯥꯒꯤ ꯌꯥꯝꯅ ꯉꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯇꯥꯡ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯈꯖꯤꯛ ꯈꯜꯂꯛꯏ꯫ ꯀꯔꯝꯕ ꯅꯨꯡꯁꯤꯅ ꯍꯨꯝꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯑꯇꯥꯡꯁꯨ ꯃꯤꯠꯆꯤꯗꯨꯅ ꯍꯥꯏꯐꯦꯠ ꯀꯩꯅꯥꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯕꯗꯩ ꯃꯃꯥꯏꯗꯨ ꯄꯨꯂꯞ ꯀꯩꯅꯥꯗ ꯂꯩꯁꯤꯟꯈꯤ꯫ ꯑꯇꯥꯡ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯥꯟꯊꯂꯦꯟꯅ ꯀꯩꯅꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯐꯝꯂꯝꯕ ꯎꯕꯗ ꯑꯇꯥꯡ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯆꯥꯗꯧꯕ ꯃꯈꯩ ꯁꯥꯟꯊꯂꯦꯟꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯆꯥꯅ ꯅꯣꯛꯄ ꯎꯔꯒ ꯔꯤꯇꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯕꯣꯔ ꯁꯦꯟꯅꯔꯤꯕꯗꯨꯅ ꯑꯇꯥꯡꯒꯤ ꯃꯃꯥꯏꯗꯨ ꯍꯥꯟꯅꯒꯨꯝ ꯃꯐꯝ ꯆꯥꯅ ꯆꯨꯝꯅ ꯂꯩꯅꯕ ꯁꯦꯝꯃꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯥꯟꯊꯂꯦꯟꯗ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯁꯥꯟꯊꯂꯦꯟꯁꯨ ꯑꯇꯥꯡꯒꯤ ꯃꯇꯧꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯕꯣꯔ ꯁꯦꯟꯅꯕꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯤ꯫ ꯑꯇꯥꯡꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯏ꯫ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯁꯦꯟꯅꯕꯒꯨꯝ ꯕꯣꯔ ꯁꯦꯟꯅꯕꯁꯨ ꯋꯥꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯕ ꯀꯔꯝꯅꯅꯣ ꯑꯇꯥꯡ ꯍꯪꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦꯗꯣ꯫ ꯃꯥꯝꯗꯞ ꯃꯌꯥꯏꯅꯤꯅ ꯑꯁꯨꯝꯅ ꯗꯥꯟ ꯊꯥꯗꯕ ꯂꯣꯏꯔꯗꯨꯅ ꯂꯩ ꯀꯣꯏꯅꯕꯒꯤꯗꯃꯛ ꯁꯥꯟꯊꯂꯦꯟ ꯍꯧꯒꯠꯂꯛꯏ꯫ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯅ ꯐꯖꯅ ꯀꯦꯁꯤꯜꯂꯒ ꯃꯥꯡꯁꯤꯗ ꯇꯞꯅ ꯇꯞꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯄ ꯎꯕꯗ ꯑꯇꯥꯡ ꯇꯨꯃꯤꯟꯅ ꯐꯝꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯥꯟꯊꯂꯦꯟꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯟꯅꯔꯤ꯫ ꯂꯨꯍꯣꯡꯐꯝ ꯃꯥꯝꯗꯣꯞ ꯃꯌꯥꯏꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯊꯣꯛꯂꯦ꯫ ꯑꯇꯥꯡꯒꯤ ꯃꯇꯧ ꯎꯔꯒ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯂꯤ꯫ ꯑꯇꯥꯡꯗꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯇꯞꯅ ꯇꯞꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯀ꯭ꯋꯥ ꯂꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯑꯇꯥꯡ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯈꯤꯕ ꯑꯇꯥꯡꯒꯤ ꯁꯛꯐꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯐꯝꯁꯤꯒ ꯄꯨꯔꯥ ꯈꯦꯠꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯟꯇ ꯄꯨꯡꯅꯣꯛꯇ ꯅꯣꯛꯆꯔꯦ꯫ ꯀꯩꯅꯥ ꯂꯥꯛꯄ ꯉꯥꯏꯒꯅꯤ ꯈꯟꯕꯗ ꯑꯇꯥꯡꯁꯦ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯀꯩꯅꯥ ꯊꯨꯡꯂꯒꯅꯤ ꯈꯪꯂꯐꯥꯎ ꯆꯍꯤ 4-5 ꯆꯨꯞꯅ ꯋꯥꯅ ꯉꯥꯏꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯥꯡꯒꯤ ꯃꯐꯝꯗꯗꯤ ꯍꯥꯏꯅꯕꯗꯥꯏ ꯅꯣꯡꯒꯧꯕꯤ ꯀꯧꯕꯤ ꯆꯦꯛꯂꯥ ꯃꯍꯥꯛꯅ ꯀꯨꯝꯒꯤ ꯅꯣꯡꯇꯕꯨ ꯏꯈꯧ ꯂꯥꯡꯅ ꯋꯥꯅ ꯉꯥꯏꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯑꯇꯥꯡꯒꯤ ꯃꯐꯝꯗꯗꯤ ꯁꯥꯟꯊꯂꯦꯟꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯄꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯂꯥꯛꯂꯦꯗꯣ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯈꯨꯔꯝꯂꯗꯨꯅ ꯁꯥꯟꯊꯂꯦꯟꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯪꯒꯥꯏꯗ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯜꯂꯨꯕꯗ ꯔꯤꯇꯥꯁꯨ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯈ꯭ꯔꯦꯗꯣ꯫ ꯁꯥꯟꯊꯂꯦꯟ ꯃꯄꯨꯔꯣꯏꯕ ꯑꯇꯥꯡꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯦ꯫ ꯃꯩ ꯑꯣꯛꯂꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯁꯨꯃꯥꯡꯗ ꯃꯅꯦꯝꯅ ꯃꯃꯧꯕꯨ ꯑꯣꯛꯂꯔꯦ꯫ ꯔꯤꯇꯥꯒꯤ ꯏꯜꯂꯤꯕ ꯏꯅꯐꯤ ꯇꯪꯈꯥꯏꯅ ꯃꯃꯧ ꯁꯥꯟꯊꯂꯦꯟꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯝꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯁꯥꯟꯊꯂꯦꯟꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯁꯥꯔꯝꯒꯗꯕ ꯃꯊꯥꯗꯣ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯩꯅꯥ ꯊꯤꯟꯕ ꯂꯥꯛꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ
ꯃꯨꯠꯄ ꯅꯥꯏꯗꯅ ꯋꯥꯔꯤꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯅꯤ ꯈꯜꯂꯨꯕꯗ ꯁꯥꯟꯇ꯭ꯂꯦꯟ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯐꯤꯕꯝꯅ ꯃꯇꯝꯗ ꯌꯥꯈꯤꯗꯕꯅ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯇꯥꯡꯗꯤ ꯑꯁꯣꯝꯗ ꯃꯃꯥꯟꯅꯕꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯅ ꯆꯪꯗ꯭ꯔꯦ꯫ ꯁꯥꯟꯇ꯭ꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅ ꯇꯞꯅ ꯇꯞꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯤꯜꯂꯝꯕ ꯃꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇ ꯉꯥꯏꯍꯧꯔꯦꯗꯣ꯫ ꯌꯪꯀꯔꯅ "ꯏꯇꯩꯃ, ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦꯗ"꯫ ꯁꯥꯟꯇ꯭ꯂꯦꯟ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠꯇ ꯃꯨꯛ ꯇꯧꯏ꯫ ꯖꯦꯅꯥꯅ "ꯃꯤ ꯃꯧ ꯑꯅꯧꯕꯤꯗ ꯋꯥ ꯄꯉꯥꯡ ꯉꯥꯡꯁꯤꯜꯂꯨꯅꯨꯀꯣ, ꯀꯣꯟꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯔꯣ꯫ ꯁꯥꯟꯇ꯭ꯂꯦꯟ, ꯆꯪꯉꯣ ꯆꯪꯉꯣ, ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ ꯅꯪꯁꯨ꯫ ꯁꯥꯟꯇ꯭ꯂꯦꯟ ꯇꯞꯂꯞꯅ "ꯍꯣꯏ ꯏꯟꯗꯣꯝꯆꯥ"꯫ ꯁꯥꯟꯇ꯭ꯂꯦꯟ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯖꯦꯅꯥꯅ "ꯑꯇꯥꯡꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔꯁꯤꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ"꯫ ꯖꯦꯅꯥ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯁꯥꯟꯇ꯭ꯂꯦꯟ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯇꯥꯡꯗꯤ ꯂꯩꯔꯝꯗꯦ꯫ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯅꯤꯡꯊꯤꯕ ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯃꯆꯨ ꯁꯪꯂꯤꯕ ꯀꯥ, ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯅꯧꯕꯤꯒꯤ ꯀꯥꯅꯤꯅ ꯌꯥꯝꯅ ꯐꯖꯔꯦ꯫ ꯀꯥꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯥꯟꯇ꯭ꯂꯦꯟꯅ ꯌꯦꯡꯉꯤ꯫ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯑꯇꯥꯡꯅ ꯁꯦꯠꯄꯒꯤ ꯐꯝꯖꯥꯎꯗ ꯆꯥꯏꯊꯣꯛꯂꯤꯕ ꯐꯩꯖꯣꯝꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯑꯇꯥꯡ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯁꯥꯟꯇ꯭ꯂꯦꯟꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯠꯅ ꯀꯣꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇ꯭ꯂꯦꯟ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯑꯇꯥꯡꯅ ꯀꯣꯟꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩ, ꯃꯥꯒꯤ ꯐꯩꯖꯣꯝ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯇꯥꯡꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯀꯣꯟꯐꯝ ꯊꯣꯛꯄ ꯀꯣꯟꯗꯨꯅ ꯂꯩ꯫ ꯁꯥꯟꯇ꯭ꯂꯦꯟ ꯐꯩꯖꯣꯝ ꯊꯨꯞꯄ ꯂꯣꯏꯔꯗꯨꯅ ꯌꯥꯝ ꯏꯪꯕ ꯈꯣꯟꯖꯦꯜ ꯑꯃꯗ "ꯁꯥꯟꯇ꯭ꯂꯦꯟꯅ ꯀꯣꯜꯂꯤꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ"꯫ ꯑꯇꯥꯡꯁꯨ ꯇꯞꯅ ꯊꯥꯗꯣꯛꯏ꯫ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯁꯥꯟꯇ꯭ꯂꯦꯟꯅ ꯐꯩꯖꯣꯝꯗꯨ ꯎꯄꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯁꯥꯟꯇ꯭ꯂꯦꯟꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯇꯥꯡꯗꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ꯫ ꯁꯥꯟꯇ꯭ꯂꯦꯟꯁꯨ ꯇꯧꯒꯗꯕ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯇꯨꯝꯅꯕ ꯐꯝ ꯊꯥꯔꯛꯏ꯫ ꯑꯇꯥꯡꯅ ꯁꯥꯟꯇ꯭ꯂꯦꯟꯒꯤ ꯇꯅꯧꯔꯕꯤ ꯈꯨꯗꯥꯡꯗꯨꯗ ꯇꯥ ꯐꯥꯏ, ꯑꯗꯨꯒ ꯁꯥꯟꯇ꯭ꯂꯦꯟꯕꯨ ꯃꯍꯧꯁꯥꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯐꯝ ꯃꯊꯛꯇ ꯄꯨꯗꯨꯅ ꯀꯥꯔꯛꯂꯦ꯫ ꯁꯥꯟꯇ꯭ꯂꯦꯟꯁꯨ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕꯤꯕ ꯅꯠꯇꯦ꯫ ꯑꯇꯥꯡꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯐꯝ ꯑꯗꯨ ꯌꯧꯕꯒ ꯁꯥꯟꯇ꯭ꯂꯦꯟꯅ "ꯑꯇꯥꯡ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯨ"꯫ ꯑꯇꯥꯡ ꯁꯥꯟꯇ꯭ꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ "ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯑꯣꯏꯔꯔꯦ꯫ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯏꯍꯨꯜꯁꯦ ꯅꯐꯝꯗ ꯇꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯅꯪꯁꯨ ꯑꯩꯒꯨꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝ ꯐꯥꯎꯗꯕ꯭ꯔꯥ"꯫ ꯁꯥꯟꯇ꯭ꯂꯦꯟ ꯅꯥꯁꯣꯟ ꯄꯤꯛꯅ "ꯑꯇꯥꯡ"꯫ ꯑꯇꯥꯡꯅ "ꯍꯧꯖꯤꯛꯇꯤ ꯃꯤꯡꯒꯧꯔꯅꯣ"꯫ ꯁꯥꯟꯇ꯭ꯂꯦꯟ ꯑꯣꯏꯅꯔꯞ ꯇꯧꯅ "ꯄꯥꯛ ꯍꯦꯛ ꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯉꯥꯎꯕ"꯫ ꯑꯇꯥꯡꯅ "ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯑꯣꯕ ꯀꯣ"꯫ ꯁꯥꯟꯇ꯭ꯂꯦꯟꯅ "ꯃꯪꯂꯥꯜ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ"꯫ ꯑꯇꯥꯡꯅ "ꯅꯪꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤꯅ ꯍꯨꯛꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯕꯨ ꯃꯪꯂꯥꯟꯅꯤ ꯀꯔꯝ ꯍꯥꯏꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯃꯪꯂꯥꯟ ꯑꯣꯏꯔꯝꯕ ꯇꯥꯔꯕ ꯃꯪꯐꯥꯎꯅꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯃꯉꯥꯡꯅꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈꯤꯕ ꯑꯣꯏꯁꯅꯨ"꯫ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯇꯥꯡꯒꯤ ꯆꯤꯟꯕꯥꯜꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯃꯦꯟꯁꯤꯜꯂꯤ꯫ "ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ"꯫ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩ ꯇꯥꯕ ꯉꯝꯗꯦꯕ"꯫